Bima, nangi leptoi do lere ne hey. Ki ngolang ne se. Babong, kaya pige. Yeah, maman nga di yang rajani. Ram gado hayang picture big boy leram de ne. Kari ay ba? Ram picture pi ay ba? Hoy, Ram oi ge woyu, Rabon oi ge woyu. Picture pig no utam ni ne. Screen pi ibdu di. Ram Raban haibana di babong. Tabak subada lumba system oram gani haibani. Adu di ay di khang de hai. Laikai sida leiba mi hangakpo wera di na pain he khang da ba. Hoy, adu bune nang laptop se khwai di gi pharaba. Mathak ta amata letraba. Adu gi laptop to madu gi hek mathang ni. Ado babong, masu sibu nupi ga manba kitang phajaba ma lere ke haide ba. Machu gi wabu amani da. Oini. Ado babong, ai manung sangaga system je phabra na amta yengu gi. Yengu. Na pai ne lerak babu soi de bro. Babong, sam sang na ba hidak dai ro? Na tieda samse ngoro ba sidane. Nungai tre khara munana bai dana tashalambani. As machu gi wabu amhani da babong. Nangi si laptop machu dugi laman khumli ora male da. Adu khangadi babong nene ama koksin biro. Oh, ngaksangang ba may hekle re galore dana. Adu neba. Ai debi kese. Ya. Hoy ne. 이찬이네. 이찬! 다서렌. 다서렌 낭기세 제망알레마기 까이까이 파울레게나 항도행아니네. 마네. 그렇게 하나르게 봐. 마두다니 아잉원다 낭 항도이세. 농마다 아하오 좀 짜오가디 하이로이바. 헐. 레게 그도록게. 아도 낭이 야나 밤다 실로 그도록게. 다서렌. 누파네 이까이다나 하이붕감다바가도 하우지티 쩌나드라바니. 룸바깔로 딱바깔로 마사라 다리 하요. 소이드니 야작서니. ngamdana tawrinine. Aduri kaida yaduba phangdredana. Ai ngamnana honarage amtang unana sinbiyo. Unana bu shimbigene. Ado amu unaraga unga ga tawlaidoraba. Tawrohe. Ai yam friend am lay. Wa ngangbaga yamna haiba. ISTB pawsu pawa. Mage ta chaminarage. Pharene. Ai unana basilage. Ado nang chocolate khar lairo. Ai gi birthday ni haijilaga jemangalemga chaminaruge. Aduga nang unana basilage. Laidagi haribnine. Lao. Astigi lagi lao. Sida koi na wini ni Manipur dei ni. 혹시 복tumine. Aigi siamar mokpasi numit karom ni thoiga na hangadi kumbaga matta ngamaru jabanine sa. Oi, hogulun he. Asyam tenga bawa tum lady si ba. Masih ang angin tawri siya ngunhe. Nganta nagahawra na. Na dana soy dina tuktare niya. Hoy. Nangin niya. Letaram lai impan dagi. Tu, sida tanam mageko. Se.
이제 이제세 선데 파워 보타람데 해. ꯍꯩꯃꯥ ꯀꯩ ꯂꯩꯔꯒꯦ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯌꯨꯝꯊꯪꯅꯔꯕꯁꯨ ꯅꯣꯡꯃꯇ 우게 ꯐꯪꯗꯕ 이제세. ꯉꯁꯤꯗꯤ ꯂꯩꯔꯝꯕ ꯌꯥꯏꯌꯦꯅ ꯑꯆꯥꯄꯣꯠ ꯄꯤꯖꯒꯤ ꯂꯥꯛꯏꯅꯤ. ꯀꯩ ꯑꯆꯥꯄꯣꯠꯅꯣ ꯑꯩꯒꯤ ꯕꯔꯊꯗꯦꯒꯤ ꯃꯤꯅ ꯄꯤꯔꯛꯄꯅꯤ. ꯑꯩꯈꯣꯏꯗꯤ ꯁꯤꯒꯨꯝꯕ ꯑꯆꯥꯄꯣꯠꯀꯁꯦ ꯆꯥꯕꯒ ꯑꯝꯇ ꯐꯪꯖꯗ꯭ꯔꯕꯅꯦ ꯑꯦ ꯀꯗꯥꯏꯗꯩ ꯐꯪꯗꯣꯏꯅꯣ? ꯅꯁꯛ ꯍꯥꯏꯔꯦ ꯈꯨꯐꯖꯗꯨꯒ. ꯁꯦꯜ ꯍꯥꯏꯔꯦ ꯈꯨꯔꯥꯅ ꯄꯩꯗꯨꯅ ꯂꯣꯏ ꯊꯝꯃꯦ. ꯅꯊꯟꯇꯒ ꯄꯣꯛꯁꯤꯜꯂꯦ. ꯅꯨꯄꯥꯁꯤꯡꯅ ꯌꯥꯔꯛꯑꯣꯏꯗ꯭ꯔꯅ ꯍꯥꯏꯕꯒ ꯂꯣꯏ ꯀꯤꯅꯔꯕꯅꯦ ꯏꯕꯦꯝꯃ. ꯑꯩꯁꯨ ꯃꯍꯥꯚꯥꯔꯠꯀꯤ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥ ꯃꯌꯥꯝꯒ ꯀꯧꯁꯤꯜꯂꯒ ꯑꯃ ꯈꯜꯂꯁꯤꯔ ꯒꯥꯏꯅ ꯈꯜꯂꯤꯅꯤ ꯑꯦ ꯐꯅ ꯑꯗꯨꯝ ꯐꯖꯅꯤꯅꯦ ꯄꯔꯦꯡ ꯄꯔꯦꯡꯒ ꯂꯥꯛꯑꯒ. ꯑꯗꯣ ꯏꯆꯦ ꯑꯩꯅ ꯍꯥꯏꯕ 이제부 하비오 하이드나 한진 하야바 누빠도 아두가 마담 카라 거이낭드나 누시바담 보이나 ꯑꯁ ꯑꯩꯗꯤ ꯅꯨꯄꯥꯒ ꯀꯣꯏꯅꯕꯒ ꯑꯝꯇ ꯍꯩꯗꯧ ꯃꯥꯟꯗꯤ 아두 이제 마두기 누빠도 빵딱 떠오르가 마복대 찌 파버닝어 아두 암당 거이나 비우다나 트레일러 오이나 이제나 하잉 아빠마도 라간다 필름 따야이드나 ꯃꯑꯣꯡ ꯌꯦꯡꯕ ꯌꯥꯏ ꯗꯨꯀꯥꯟ ꯁꯨꯝ ꯐꯝꯃꯒ ꯂꯩꯕꯁꯦ ꯕꯣꯔꯤꯡ ꯌꯥꯝ ꯆꯨꯏꯌꯦ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯍꯥꯏꯈ꯭ꯔꯒꯦꯀꯣ ꯑꯗꯣ ꯍꯣꯇꯦꯜ ꯗꯥꯔꯛ ꯔꯨꯝꯗꯒ ꯐꯝꯁꯦ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯇꯜꯂꯤꯀꯣ ꯑꯩꯒꯤ ꯃꯆꯤꯡ ꯃꯇꯥꯁꯤꯒ ꯅꯥꯇꯩ ꯑꯃꯨꯛ ꯆꯥꯟꯅꯔꯣꯏꯕ ꯀꯩꯅꯣ ꯁꯤ ꯅꯨꯄꯤꯁꯤꯅ ꯁꯨꯄꯥꯏ ꯄꯥꯏꯈꯠꯂꯛꯇ꯭ꯔꯤꯁꯨ ꯔꯦꯇ꯭ꯔꯤꯟꯗꯒ ꯐꯝꯊ ꯂꯩꯖꯥꯠꯂꯣ 브로 ꯂꯥꯛꯑꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯔꯒ ꯑꯩꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯄꯥꯈꯠꯄꯗꯨꯅꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯗꯣꯏꯅꯤ ꯃꯣꯏꯗꯤ ꯈꯃ ꯑꯗꯣ 브로 ꯐꯝꯃꯗꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯁꯤꯀꯣ 브로 ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨ ꯑꯩ ꯌꯥꯎꯔꯗꯤ ꯅꯨꯄꯤ ꯃꯆꯥꯗꯧꯅ ꯅꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯋꯥ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕ ꯉꯝꯃꯔꯣꯏ ꯏꯀꯣꯏ ꯀꯣꯏꯔꯣꯏꯗ꯭ꯔꯣ ꯅꯪꯁꯤꯗꯤ ꯑꯦ 브로 ꯂꯥꯛꯄꯨ ꯂꯥꯛꯑꯦ ꯍꯩ ꯌꯥꯏꯅꯦ ꯁꯤꯗꯤ ꯅꯪꯁꯨ ꯌꯥꯝ ꯆꯨꯝꯅ ꯆꯤꯡꯈꯠꯂꯤꯅꯦ ꯃꯤꯌꯦꯡ ꯌꯥꯝ ꯆꯨꯝꯃꯤꯅꯤ ꯏꯅꯥꯎꯗꯤ ꯂꯥꯛꯑꯣ ꯉꯥꯏꯈꯣ ꯅꯪꯅ ꯍꯣꯔꯦꯟ ꯍꯥꯏꯒꯗꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯁꯤꯗ ꯂꯣꯏꯅ ꯍꯥꯏꯔꯛꯀꯅꯤ ꯀꯣ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯒꯗꯕ ꯑꯩ ꯁꯤꯜꯂꯒꯦ ꯆꯂꯣ 나나 고 ꯑꯩ ꯈꯜꯂꯨꯏꯗꯨꯒ ꯅꯨꯄꯤꯁꯤ ꯑꯣꯟꯅꯔꯝꯃꯤꯅꯤ ꯃꯤ ꯂꯦꯞꯇꯅ ꯂꯩꯗꯣ ꯐꯝꯃꯣ ꯍꯥꯏꯌꯨꯅꯦ ꯐꯝꯃꯣ ꯁꯨꯝ ꯂꯦꯞꯇꯅ ꯂꯩꯔꯦ ꯀꯩꯗꯧꯔꯒꯦ ꯊꯦꯡꯛꯁ ꯀꯔꯤꯒꯤ ꯊꯦꯡꯛꯁꯅꯣ ꯐꯝꯕꯒꯤꯅꯤ ꯍꯥꯏꯌꯨꯅꯦ ꯐꯝꯕꯒꯤꯅꯤ ꯍꯣꯏ ꯑꯃꯗꯨꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨ ꯐꯖꯩ ꯍꯥꯏꯌꯨꯅꯦ ꯍꯥꯏꯖꯜꯂꯨꯅꯦ ꯃꯥꯏ ꯗ꯭ꯔꯦꯁꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯑꯩꯁꯨ ꯑꯁꯤꯒꯨꯝꯕꯗꯤ ꯌꯥꯝ ꯂꯩꯅ ꯂꯣꯏ ꯁꯣꯏꯔꯦꯅꯦ ꯂꯣꯏ ꯁꯣꯏꯔꯦꯅꯦ ꯑꯩ ꯂꯤꯠꯂꯤꯁꯤꯔꯣ ꯍꯥꯏꯁꯦ ꯅꯪꯒ ꯐꯝꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯣ ꯐꯖꯩ ꯍꯥꯏꯌꯨꯅꯦ ꯄꯪꯅ ꯄꯣꯅꯤ ꯅꯪꯒ ꯐꯝꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯗ꯭ꯔꯦꯁꯇꯨꯅꯤꯅꯦ ꯐꯖꯩ ꯍꯥꯏꯌꯨ ꯍꯥꯏꯕꯗꯤ ꯁꯦ ꯆꯥ ꯊꯛꯁꯦ ꯅꯪꯒꯤ ꯐꯣꯟ ꯌꯥꯝ ꯂꯥꯛꯑꯝꯕꯅꯦ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣꯅꯦ ꯅꯪ ꯊꯣꯛ ꯁꯥꯟꯅ ꯑꯩ ꯐꯣꯟ ꯑꯃ ꯂꯥꯛꯑꯦ ꯍꯜꯂꯣ ꯀꯅꯥꯅꯣ ꯑꯗꯨꯅꯦ ꯑꯩꯅ ꯍꯪꯒꯦ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯅꯪ ꯄꯥꯈꯨꯝꯗꯨꯅ ꯅꯪꯒꯤ ꯃꯤꯁꯀꯣꯜ ꯑꯃ ꯂꯩꯔꯝꯃꯦꯅ ꯇꯧꯔꯛꯄꯅꯦ ꯅꯪꯒꯤꯁꯦ ꯁꯥꯟꯅꯩꯔꯣ ꯁꯥꯟꯅꯕ ꯅꯠꯇꯦꯗ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯇꯧꯔꯛꯄꯅꯤꯗ ꯑꯗꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯑꯗꯨꯅꯦ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ ꯑꯩꯕꯨ ꯀꯅꯥ ꯃꯥꯟꯒꯦ ꯅꯪꯒꯤ ꯐꯣꯟꯗꯨꯗ ꯑꯉꯥꯡꯕ ꯐꯣꯟ ꯌꯦꯛꯄ ꯑꯃ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯋꯦ ꯃꯗꯨꯗꯅꯦ ꯅꯈꯨꯕꯤ ꯑꯆꯧꯕꯗꯣ ꯅꯝꯃꯨ ꯑꯗꯨꯗ ꯅꯝꯃꯗꯤ ꯃꯨꯠꯂꯣꯏꯗ꯭ꯔꯣ ꯃꯗꯨꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨꯗ ꯃꯨꯠꯈ꯭ꯔꯗꯤ ꯑꯩꯅ ꯅꯪꯕꯨ ꯈꯪꯅꯅꯤꯡꯉꯤꯕ ꯇꯤꯟꯅꯅꯤꯡꯉꯤꯕ ꯑꯩ ꯁꯛ ꯀꯔꯤꯝ ꯈꯪꯍꯧꯔꯔꯣꯏ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯀꯅꯥꯗꯩ ꯂꯧꯔꯛꯏ ꯑꯩꯗꯤ ꯅꯪ ꯅꯃꯥꯟꯅꯕꯤꯗꯩ ꯀꯔꯤꯝ ꯃꯇꯦꯡ ꯂꯧꯈꯤꯗꯦꯀꯣ ꯅꯪꯅ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯄꯤꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯅꯪ ꯅꯊꯟꯗꯅ ꯑꯩꯒ ꯇꯣꯏꯅ ꯄꯨꯜꯂꯤꯁꯦ ꯅꯪ ꯇꯧꯏꯁꯤ ꯀꯩꯅꯣ ꯅꯪ ꯀꯅꯥꯅꯣ ꯅꯝꯕꯔꯁꯦ ꯀꯅꯥꯗꯩ ꯂꯧꯏ ꯁꯦꯡꯅ ꯍꯥꯏꯌꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯟꯅꯗꯣꯔꯦ ꯑꯩ ꯃꯥꯒ ꯈꯪꯅꯕ ꯄꯥꯝꯃꯟꯕꯗꯒꯤ ꯃꯥꯒꯤ ꯅꯝꯕꯔꯁꯤ ꯏꯃꯥꯟꯅꯕ ꯑꯃꯗꯩ ꯂꯧꯕꯅꯤ ꯑꯩ ꯃꯤꯡ
ꯃꯩꯔꯥꯕ ꯂꯨꯋꯥꯡ ꯀꯧꯏ ꯂꯩꯐꯝꯅ ꯁꯤꯡꯖꯃꯩꯗꯩꯅꯤ ꯑꯩꯒ ꯃꯥꯒ ꯈꯪꯅꯕ ꯌꯥꯝ ꯄꯥꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯌꯨꯝ ꯀꯩꯒꯗꯤ ꯄꯥꯜꯂꯕꯣ ꯄꯥꯟꯗ꯭ꯔꯤ ꯑꯗꯨꯃꯗꯤ ꯌꯥꯝ ꯐꯩꯍꯦ ꯑꯗꯣ ꯏꯃꯥꯟꯅꯕꯤꯁꯤꯒꯤ ꯃꯁꯛꯀꯗꯤ ꯎꯔꯕ꯭ꯔꯣ ꯎꯗ꯭ꯔꯤ ꯅꯣꯏ ꯅꯃꯥꯟꯅꯕꯤꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯏꯃꯥꯟꯅꯕꯤꯁꯦ ꯅꯪ ꯁꯣꯏꯗꯅ ꯈꯪꯉꯝꯒꯗꯧꯕ ꯃꯥꯜꯂꯦ ꯑꯩ ꯀꯩꯝ ꯈꯪꯗꯦ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯃꯩꯔꯥꯕ ꯅꯪꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯍꯥꯡꯕ꯭ꯔꯣ ꯍꯥꯡꯉꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯑꯦꯀꯥꯎꯟꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯐꯣꯇꯣꯗꯣ ꯑꯝꯇ ꯃꯨꯠꯊꯠꯂꯣ ꯍꯣꯏ ꯃꯨꯊꯠꯀꯦ ꯅꯪꯒꯤ ꯃꯤꯡꯗꯤ ꯈꯪꯉꯦ ꯑꯩꯒꯤ ꯃꯤꯡꯗꯤ ꯈꯪꯉꯕꯣ ꯃꯤꯡꯗꯤꯔꯣ ꯃꯤꯡꯗꯤꯗꯤ ꯁꯅꯥꯔꯩꯔꯥ ꯀꯣꯝꯕꯤꯔꯩꯔꯥ ꯅꯨꯡꯁꯤꯕꯤꯔꯥ ꯑꯃ ꯍꯦꯛꯇ ꯀꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯌꯥꯏ ꯌꯥꯏ ꯑꯗꯣ ꯅꯪꯅ ꯎꯅꯁꯦ ꯍꯥꯏꯔꯛꯄꯗꯤ ꯌꯥꯔꯣꯏꯀꯣ ꯑꯩꯅ ꯍꯥꯏꯔꯛꯀꯅꯤ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ ꯀꯩ ꯍꯪꯒꯦ ꯍꯥꯏꯅꯣ ꯅꯪꯅ ꯑꯩꯒꯤ ꯐꯦꯁꯕꯨꯛꯀꯤ ꯄ꯭ꯔꯣꯐꯥꯏꯜ ꯄꯤꯛꯆꯔ ꯃꯨꯠꯊꯠꯂꯣ ꯍꯥꯏꯗꯣ ꯀꯩꯒꯤꯅꯣ ꯃꯔꯝꯗꯤ ꯅꯪꯒꯤ ꯃꯁꯛ ꯐꯖꯕꯗꯣ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯎꯔꯒ ꯃꯤꯇꯥꯈꯤꯅꯤꯌꯦ ꯐꯔꯦ ꯊꯝꯃꯒꯦ ꯍꯣꯏ ꯅꯨꯡꯁꯤꯕꯤ ꯏꯁ ꯃꯥꯒꯤ ꯃꯁꯛ ꯐꯖꯕꯗꯣ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯎꯔꯒ ꯃꯤꯇꯥꯈꯤꯅꯤ ꯀꯥꯏꯅ ꯑꯗꯨꯒꯤꯔꯣ ꯗꯦꯂꯤꯠ ꯇꯧꯍꯜꯂꯤꯗꯣ ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯃꯥꯒꯤ ꯃꯁꯛꯇꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯕ ꯑꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯦ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯌꯦꯡꯉ ꯋꯥꯔꯤ ꯁꯥꯟꯅꯩꯗꯤ ꯑꯩ ꯁꯥꯟꯅꯗꯦ ꯃꯤ ꯅꯆꯤꯟ ꯊꯤꯅꯨ ꯑꯩꯉꯣꯟꯗ ꯌꯦꯡꯉꯒ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨꯗꯤ ꯁꯤ ꯑꯉꯥꯡꯒꯤꯗꯤ ꯌꯥꯏ ꯁꯤꯗꯤ ꯔꯣꯃꯥꯟꯁ ꯍꯩꯇꯦ ꯍꯥꯏꯔꯒ ꯁꯤꯗ ꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯆꯦꯞꯁꯟꯅꯔ ꯂꯩꯔꯝꯃꯦ 007ꯒꯤ ꯇꯥꯏꯞꯇꯅꯤꯅꯦ ꯑꯩꯅ ꯍꯥꯏꯕ ꯍꯩꯇꯗꯅ ꯑꯩꯈꯣꯏ ꯕ꯭ꯔꯣꯅ ꯍꯥꯏꯔꯒ ꯍꯥꯏꯕꯅꯦ ꯑꯦ ꯕ꯭ꯔꯣ ꯑꯣ ꯂꯞ ꯑꯦꯛꯁꯄꯔꯠ ꯍꯥꯏꯗꯣ ꯑꯁꯤ ꯑꯣꯏꯔꯦ ꯀꯩꯅꯣ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯗꯨꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯕ꯭ꯔꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯕꯦꯝꯃ ꯁꯤ ꯑꯣꯏꯅ ꯂꯧꯔꯒꯦ ꯁꯤ ꯀꯌꯥꯅꯣ 1400 ꯂꯩꯌꯦ ꯏꯅꯝꯃ ꯕꯦꯝꯃ ꯁꯤꯗꯒꯤ ꯐꯣꯇꯣꯁꯤꯕꯨ ꯀꯅꯥꯅꯣ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯈꯪꯅꯕꯅꯦ ꯑꯣ ꯑꯩꯈꯣꯏ ꯃꯅꯥꯛꯇꯩꯅꯦ ꯍꯟꯗꯛ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯅꯅꯦꯅ ꯇꯥꯕ ꯑꯗꯨꯒꯤ ꯍꯪꯕꯅꯤ ꯁꯥꯎꯅꯨꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯒ ꯍꯣꯡꯕꯅꯕꯨ ꯍꯦꯟꯅ ꯐꯔꯦ ꯃꯃꯤꯠ ꯈꯔ ꯉꯥꯎꯕꯅꯦ ꯁꯤ ꯅꯨꯄꯥꯁꯦ ꯏꯃꯥꯟꯅꯕꯤꯗꯨꯅꯁꯨ ꯀꯌꯥ ꯄꯥꯝꯗꯕꯅꯦ ꯅꯨꯄꯥꯁꯤꯅ ꯒꯤꯔꯤ ꯇꯛꯄꯗꯒꯤ ꯌꯥꯈꯤꯕ ꯑꯣꯏ ꯃꯥꯅꯦ ꯃꯥꯒ ꯍꯥꯏꯅꯔꯤꯕ ꯅꯨꯄꯤꯗꯨꯁꯨꯅꯦ ꯃꯁꯛꯀ ꯌꯥꯝ ꯐꯖꯕ ꯑꯣꯏꯔ ꯃꯥꯅꯦ ꯅꯨꯄꯥꯗꯨꯅ ꯏꯉꯥꯎ ꯉꯥꯎꯗꯨꯅ ꯂꯩꯕꯗꯨꯗ ꯇꯨꯡꯗ ꯅꯨꯡꯉꯥꯏꯍꯧꯅꯅꯕ ꯍꯥꯏꯗꯅ ꯁꯤꯟꯕꯖꯥꯠꯅꯤ ꯑꯩꯒꯤ ꯂꯦꯇꯔꯒꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯪꯅ ꯅꯨꯡꯉꯥꯏꯔꯤꯕꯗꯣ ꯑꯗꯨꯗꯒꯤ ꯁꯔꯨꯛ 100 ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯕꯅꯦ ꯔꯥꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯅꯪꯒ ꯐꯣꯇꯣ ꯅꯝꯃꯤꯟꯅꯕꯗꯒꯤ ꯑꯩꯗꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯍꯧꯈ꯭ꯔꯕꯅꯦ ꯔꯥꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯐꯣꯇꯣ ꯅꯝꯃꯤꯟꯅꯁꯦ ꯍꯥꯏꯕꯗ ꯑꯩꯅ ꯈꯨꯝꯈꯤꯗꯕꯒꯤꯗꯃꯛ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯅꯪꯒꯤ ꯐꯖꯕ ꯁꯛꯇꯝꯗꯨ ꯎꯕꯗ ꯑꯩꯒꯤ ꯆꯤꯝꯕꯥꯟꯁꯤꯅ ꯍꯥꯏꯕ ꯉꯝꯈꯤꯗꯕꯅꯤ ꯑꯩꯁꯨ ꯅꯨꯃꯤꯠꯇ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯅꯤꯡꯕꯅꯦ ꯑꯗꯨꯕꯨ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯕ ꯅꯨꯄꯤ ꯑꯃ ꯐꯩꯖꯜꯂꯛꯇꯅ ꯑꯩꯁꯨ ꯑꯗꯨꯝ ꯊꯣꯛꯑꯦꯗꯅ ꯑꯗꯨ ꯑꯉꯥꯎꯕꯤ ꯋꯥꯔꯤꯗꯣ ꯇꯣꯛꯑꯁꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯩꯁꯤꯗꯤ
ꯀꯩꯅꯣ ꯅꯪꯅ ꯏꯁꯥꯎ ꯁꯥꯎꯔꯒ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯛꯏꯗꯤ ꯀꯔꯤ ꯂꯩꯔꯒꯦ ꯅꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯅꯨꯄꯤ ꯑꯃ ꯍꯥꯏꯅꯩ ꯍꯥꯏ ꯃꯗꯨ ꯑꯔꯣꯏꯕ ꯃꯉꯥꯡꯅ ꯁꯦꯅ ꯐꯣꯟ ꯇꯧꯔꯛꯄꯅꯦ ꯃꯗꯣ ꯑꯩ ꯏꯁꯥ ꯁꯨꯡꯈꯪ ꯈꯪꯗꯅ ꯑꯩꯈꯣꯏ ꯕꯥꯇꯣꯟꯒ ꯏꯗꯨꯝꯆꯥꯒꯅ ꯍꯥꯏꯔꯝꯕꯅꯤ ꯍꯦꯛꯇ ꯍꯥꯏꯖꯤꯟꯒꯅꯣ ꯊꯕꯛ ꯈꯔ ꯆꯥꯎꯅ ꯇꯧꯕꯗꯨꯗ ꯑꯍꯦꯟꯕ ꯄꯥꯝꯃꯛꯏ ꯑꯣꯏꯔꯝꯅꯤꯅꯦ ꯑꯁꯦꯡꯕꯩꯅꯦ ꯃꯉꯥꯂꯩꯃ ꯑꯩ ꯁꯨꯡꯈꯪ ꯈꯪꯗꯦ ꯑꯩ ꯅꯪ ꯀꯥꯏꯅꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯆꯤꯟꯕꯥꯟꯗꯅ ꯑꯃ ꯊꯃꯣꯏꯗꯅ ꯑꯃ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯊꯥꯖꯅꯤꯡꯉꯥꯏ ꯁꯨꯡꯑꯣꯏ ꯑꯣꯏꯗꯤꯌꯦ ꯅꯪ ꯌꯥꯝ ꯊꯥꯖꯗ꯭ꯔꯒꯅ ꯏꯕꯥꯅꯤ ꯆꯠꯂꯒ ꯃꯥꯏ ꯃꯅꯥꯛꯇ ꯍꯪꯉꯨꯁꯤꯔꯣ ꯑꯦ ꯑꯩꯕꯨ ꯌꯥꯝ ꯇꯧꯉꯝꯕꯤꯒꯤ ꯇꯥꯏꯞꯇ ꯃꯥꯒꯤ ꯃꯅꯥꯛꯇꯒ ꯑꯃꯨꯛ ꯆꯠꯂꯒ ꯏꯁ ꯑꯩꯒ ꯅꯪꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯖꯔꯤ ꯈꯣꯡꯐꯝꯗꯣ ꯑꯝꯇ ꯍꯟꯗꯣꯛꯄꯤꯌꯨ ꯀꯥꯏꯅ ꯍꯥꯏꯔꯨ ꯇꯥꯔꯤꯍꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯧꯖꯤꯛ ꯆꯦꯜꯂꯁꯤꯔꯣ ꯏꯁ ꯌꯥꯝ ꯋꯥꯠꯂꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯟꯒꯗꯣ ꯈꯟꯖꯜꯂꯛꯈꯤꯅꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯅꯪꯒꯤ ꯆꯞ ꯆꯥꯕ ꯑꯃ ꯈꯪꯕ ꯄꯥꯝꯃꯦ ꯑꯩ ꯆꯠꯂꯦ ꯅꯨꯡꯁꯤꯕꯤ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯑꯩꯒꯤ ꯁ꯭ꯄꯦꯁꯦꯜ ꯗꯦꯒꯁꯦ ꯀꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯐꯣꯟꯒ ꯑꯝꯇ ꯇꯧꯔꯛꯇꯦꯅ ꯈꯜꯂꯝꯃꯤꯅꯦ ꯀꯩ ꯂꯩꯒꯦ ꯑꯩꯒꯤ ꯕꯥꯔꯗꯦꯒꯁꯦ ꯂꯣꯏꯅ ꯀꯧꯕꯤꯈ꯭ꯔꯕꯣ ꯕꯔꯊꯗꯦꯕꯨ ꯌꯥꯝ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯅꯨꯃꯤꯠꯅꯦ ꯍꯥꯏꯕ ꯅꯪ ꯍꯧꯖꯤꯛ ꯑꯃꯇ ꯊꯣꯛꯂꯛꯀꯦꯔꯣ ꯅꯨꯡꯗꯥꯡꯁꯤꯗꯕꯣ ꯌꯥꯝ ꯊꯦꯡꯕꯁꯨ ꯅꯠꯇꯦ ꯅꯣꯏ ꯅꯥꯀꯟ ꯃꯦꯂꯥꯗꯨꯗꯅꯦ ꯁꯠꯂꯥꯎ ꯂꯥꯛꯑꯝꯃꯒ ꯁꯠꯂꯥꯎ ꯍꯟꯒꯣꯕ ꯎꯅꯕꯗꯤ ꯑꯩꯅ ꯍꯥꯏꯔꯛꯀꯦ ꯍꯥꯏꯗ꯭ꯔꯣ ꯉꯁꯤꯗꯪꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯊꯣꯛꯂꯛꯇꯕ ꯌꯥꯗꯦ ꯅꯪꯅ ꯊꯣꯛꯂꯛꯑꯣꯅ ꯒꯤꯔꯤ ꯇꯛꯂꯛꯏꯁꯤꯕꯨ ꯑꯩꯒꯤ ꯁꯛꯁꯦ ꯎꯅꯤꯡꯉꯕꯣ ꯑꯩꯗꯤ ꯍꯥꯟꯅ ꯎꯈ꯭ꯔꯦꯅ ꯑꯁꯦꯡꯃꯛꯀꯤꯔꯣ ꯎꯝ ꯑꯗꯣ ꯑꯩꯗꯤ ꯅꯪꯒꯤ ꯁꯛꯁꯦ ꯑꯃꯨꯛꯇꯐꯥꯎ ꯎꯗ꯭ꯔꯤ ꯊꯣꯛꯂꯛꯑꯒ ꯅꯪꯅꯦ ꯀꯃꯥꯏꯅ ꯈꯪꯗꯣꯏꯕ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯃꯨꯠꯊꯠꯂꯝꯗꯥꯏꯗ ꯑꯩꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯄꯤꯛꯆꯔꯗꯣ ꯅꯪꯅ ꯀꯣꯄꯤ ꯇꯧꯍꯧꯔꯤꯗꯨꯗꯤ ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯗꯧ ꯃꯥꯟꯕ꯭ꯔꯅꯦ ꯅꯨꯄꯤꯁꯤꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯗ ꯈꯪꯗꯦ ꯑꯩꯗꯤ ꯉꯥꯏ ꯂꯩꯔꯦ ꯊꯝꯃꯦ ꯏꯆꯦ ꯅꯪ ꯉꯁꯥꯏꯗꯤ ꯐꯣꯟ ꯇꯧꯕꯗ ꯈꯅꯥꯎꯗꯣ ꯀꯪꯉꯝꯃꯅꯤ ꯁꯦ ꯊꯛꯆꯜꯂꯨꯁꯦ ꯊꯣꯏ ꯑꯁꯥꯏꯕꯧ ꯆꯧꯁꯤꯔꯥ ꯀꯥꯏꯗꯅꯣ ꯏꯆꯦ ꯃꯦꯂꯥ ꯉꯥꯏꯍꯥꯛ ꯌꯦꯡꯉꯨꯁꯤꯔꯥ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯈꯣꯏ ꯎꯔꯒ ꯀꯣꯏꯊꯤ ꯊꯤꯔ ꯂꯩꯔꯤꯁꯤꯕꯣ ꯂꯥꯛꯎ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯅꯨꯡꯁꯤꯕꯤ ꯂꯥꯎꯗ ꯊꯦꯡꯉꯦꯗ ꯁꯤ ꯂꯥꯛꯎ ꯏꯆꯦ ꯃꯥꯅ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯗ ꯍꯣꯏꯅꯦ ꯃꯥꯅ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯃꯥꯁꯨ ꯑꯉꯛꯄ ꯃꯤꯅꯤꯍꯦ ꯏꯆꯦꯗ ꯉꯛꯄꯖꯥꯠꯅꯤ ꯃꯥꯏꯁꯦ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯗ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣꯗꯤ ꯌꯥꯝ ꯊꯦꯡꯉꯛꯏꯗꯤ ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯂꯩꯅ ꯅꯪꯅ ꯊꯦꯡꯉꯒ ꯑꯦ ꯀꯩꯅꯣ ꯑꯩꯁꯨ ꯃꯐꯝꯁꯤꯗ ꯂꯩꯅ ꯀꯥꯏ ꯂꯩꯕ ꯅꯪ ꯂꯩꯔꯝꯗꯗꯅ ꯑꯩ ꯊꯣꯛꯑꯦ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯩ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯀꯩꯅꯣꯝ ꯌꯦꯡꯍꯟꯅꯤꯅ ꯀꯧꯔꯤꯁꯦ ꯍꯤꯟꯗꯤ ꯐꯤꯂꯝꯒꯤ ꯇꯥꯏꯞꯇ ꯏꯁꯩꯒ ꯁꯛꯇꯣꯏꯔꯣ ꯑꯗꯨꯗꯤ ꯃꯤꯅꯤꯠ ꯑꯝꯇ ꯉꯥꯏꯌꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯣꯜꯂꯛꯑꯒꯦ ꯃꯤꯅꯤꯠ ꯑꯝꯇ ꯉꯥꯏꯌꯣꯀꯣ ꯍꯦꯄꯤ ꯕꯥꯔꯗꯦ ꯁꯦꯟꯕꯤ ꯑꯩ ꯕꯥꯔꯗꯦꯅꯤꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ
रानी ने तब पुदे खंगने नंगी बर्थडे के चापोट ले चपदा रानी के थेंगनेना रानी ने इंगोंदा पाव हैरे अदो नंग साउनो आइगी को अमता पीबा ngमहौद्रे हयें कोरिया दा थारागे को होय हेलो हैप्पी बर्थडे नुंगसिबी ꯑꯩꯒꯤ ꯕꯔꯊꯗꯦꯁꯦ ꯈꯪꯗꯤ ꯈꯪꯕꯤꯔꯝꯃꯤꯅꯦ ꯅꯪꯒꯤ ꯑꯁꯨꯛꯌꯥꯝꯅ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯉꯣꯏꯗꯣꯏꯅꯣ ꯑꯩ ꯇꯁꯦꯡꯅ ꯉꯛꯏ ꯅꯪꯒꯤ ꯉꯁꯤ ꯕꯔꯊꯗꯦꯒꯤ ꯈꯨꯗꯣꯜꯁꯦ ꯑꯁꯦꯡꯕ ꯃꯔꯨꯞ ꯍꯥꯏꯁꯤ ꯁꯤ ꯉꯥꯛꯇꯅꯤ ꯃꯔꯨꯞ ꯑꯃꯅ ꯃꯔꯨꯞ ꯑꯃꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯄ ꯉꯝꯒꯅꯤ ꯃꯩꯔꯥꯕ ꯑꯩꯅ ꯅꯉꯣꯟꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯋꯥ ꯑꯃ ꯍꯥꯏꯒꯅꯤ ꯃꯗꯨ ꯅꯪꯅ ꯑꯦꯛꯁꯦꯞ ꯇꯧꯕꯤꯌꯨꯀꯣ Macui masoyegi wahayna ahambada pairiba Macui masoyegi wahayna ahambada pairiba Kanai masung langino kanglaba nangna uraba nangna Ngauram gani aigumna luklam gani aingonda nangsu Chabun chabun aigi manglana ahambada pairiba Chabun chabun aigi manglana ahambada pairiba Kanai masum langino kanglaba nangna uraba nangna Koirang lamdi aigumna kammal lamdi aingonda nangshu Kambayada humlakhiba wakashinani Mai kai khangda humlakhiba ihulshinani Kambayada humlakhiba wakashinani Mai kai khangda humlakhiba ihulshinani Oirakliba nushiba wakhal mapal sariba Oiduna leirabara nangita nangi nungsiba Piraroi kallabara ifamda nangi nungsiba Malem sinda tungna yenariba nungsi lainamse Aigi saruk tungrabasa ngaikini Chabun chabun aigi manglana ahambada pairiba I view lingli paliba I view noigi naronda I view lingli paliba I view noigi naronda tamoya magi nungsibana mapam kangana mangkrabada kari oini tamoyada I view Chabun chabun aigi manglana ahambada pairiba Chabun chabun aigi manglana ahambada pairiba Kanai masum langino kanglaba nangna
ꯉꯥꯎꯔꯝꯒꯅꯤ ꯑꯩꯒꯨꯝꯅ ꯂꯨꯞꯂꯝꯒꯅꯤ ꯑꯩꯉꯣꯟꯗ ꯅꯪꯁꯨ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯐꯖꯩ ꯐꯤꯂꯝꯒ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯅꯪꯕꯨ ꯅꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯈꯪꯅꯩ ꯍꯥꯏꯕꯗꯨꯗꯤ ꯑꯁꯦꯡꯕ ꯑꯃꯗꯤ ꯅꯪꯅ ꯈꯪꯗꯣꯛꯄꯅ ꯐꯠꯇ꯭ꯔꯣ ꯃꯗꯨꯅ ꯁꯣꯏ ꯆꯨꯝꯅꯤ ꯏꯃꯥ ꯐꯔꯦꯅꯦ ꯃꯗꯨꯅ ꯆꯨꯝꯃꯦ ꯍꯥꯏꯅ ꯈꯜꯂꯁꯦ ꯑꯗꯨꯕꯨ ꯅꯪꯅ ꯍꯧꯖꯤꯛ ꯐꯣꯟꯗ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯁꯛ ꯎꯅꯕꯁꯨ ꯅꯠꯇꯦ ꯐꯣꯟ ꯈꯛꯇꯗ ꯈꯪꯅꯔꯒ ꯃꯗꯨꯗ ꯅꯪꯅ ꯑꯔꯦꯞꯄ ꯊꯝꯕꯗꯤ ꯂꯥꯟꯒꯅꯤ ꯏꯃꯥ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯃꯁꯛ ꯈꯪꯅꯕꯗꯤ ꯂꯥꯏꯔꯗꯅ ꯐꯣꯟ ꯐꯥꯎꯕ ꯐꯥꯎꯅꯗ꯭ꯔꯤꯕ ꯃꯤꯅꯤ ꯑꯗꯨꯕꯨ ꯃꯩꯔꯥꯕꯗꯤ ꯐꯣꯟꯗ ꯐꯥꯎꯅꯗꯨꯅ ꯈꯔ ꯃꯈꯩꯗꯤ ꯈꯪꯕ ꯉꯝꯃꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯂꯟꯊꯨꯝꯗ ꯌꯦꯡꯗꯨꯅ ꯅꯨꯡꯁꯤꯕꯗꯨ ꯅꯠꯇꯦ ꯋꯥꯈꯜ ꯃꯥꯟꯅꯕ ꯄꯨꯛꯆꯦꯜ ꯇꯤꯟꯅꯕ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯅ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯩꯁꯨ ꯈꯪꯉꯤ ꯏꯆꯥꯒꯤ ꯋꯥꯈꯜ ꯑꯗꯨꯕꯨ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯏꯆꯥꯅ ꯑꯐꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯃ ꯑꯣꯏꯈꯤꯕꯗꯨꯅꯤ ꯏꯃꯥꯅ ꯄꯥꯝꯃꯤꯕꯁꯨ ꯏꯃꯥ ꯑꯩꯁꯨ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯅ ꯈꯟꯕ ꯉꯝꯕ ꯃꯤꯅꯤ ꯑꯩꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯗꯕ ꯃꯤ ꯑꯃꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯅ ꯍꯦꯛꯇ ꯌꯨꯝ ꯄꯥꯟꯃꯤꯟꯅꯒꯗꯕ ꯅꯠꯇꯦ ꯈꯪꯗꯦ ꯈꯪꯗꯦ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏꯕ ꯏꯃꯨꯡ ꯑꯗꯨꯗꯅꯦ ꯏꯃꯥꯅ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯃꯔꯣই ꯅꯪꯅꯦ ꯅꯁꯥꯅ ꯍꯥꯏꯗꯣꯛꯆꯧ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯁꯨꯝ ꯂꯣꯏꯅꯔꯀꯥꯟꯗ ꯊꯃꯣꯏ ꯊꯃꯣꯏ ꯃꯁꯛ ꯈꯪꯅꯔꯀꯥꯟꯗ ꯅꯨꯡꯁꯤꯅꯒꯗꯕꯅꯦ ꯑꯗꯣ ꯍꯥꯟꯅ ꯈꯪꯍꯟꯕꯤꯔꯛꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥ ꯑꯣꯏꯗꯅꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥꯏꯗꯣꯛꯄꯤꯔꯛꯏꯁꯦ ꯁꯣꯝꯅꯅꯦ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥꯗꯨꯗꯤ ꯇꯥꯗ꯭ꯔꯦꯗꯅ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕꯗꯨꯁꯨ ꯊꯨꯡꯅꯖꯕ ꯑꯣꯏꯖꯔꯒꯦ ꯍꯣꯏꯅꯦ ꯑꯩꯅ ꯂꯦꯝꯗꯧ ꯃꯥꯜꯂꯦꯅ ꯈꯜꯂꯤꯅꯦ ꯁꯛ ꯍꯥꯏꯔꯦ ꯐꯖꯩ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯑꯋꯥꯠꯄꯁꯨ ꯂꯩꯇꯦ ꯑꯗꯣ ꯁꯣꯏꯗꯅ ꯊꯨꯡꯅꯕ ꯑꯣꯏꯕꯤꯌꯨꯀꯣ ꯍꯣꯏ ꯑꯣꯏꯖꯔꯒꯦ ꯑꯗꯣ ꯑꯩꯅ ꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯂꯩꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ ꯑꯗꯣ ꯅꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯏꯟꯚꯥꯏꯇꯦꯁꯟ ꯁꯣꯏꯗꯅ ꯄꯤꯔꯛꯎꯀꯣ ꯑꯃꯨꯛ ꯀꯥꯎꯅꯤ ꯑꯩ ꯆꯠꯂꯒꯦ ꯑꯩꯒꯤ ꯑꯦꯗꯁꯦ ꯉꯁꯤꯗꯒꯤ ꯅ꯭ꯌꯨꯁꯇ ꯑꯗꯨꯝ ꯍꯥꯞꯄꯤꯕ ꯌꯥꯔꯅꯤꯀꯣ ꯌꯥꯔꯦ ꯌꯥꯔꯦ ꯉꯁꯤꯗꯒꯤ ꯍꯥꯞꯅꯕ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯁꯤ ꯄꯥꯏꯁꯟꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯌꯥꯔꯦ ꯌꯥꯔꯦ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯗꯤ ꯑꯃꯨꯛꯇꯪ ꯉꯥꯏꯈꯣꯅꯦ ꯊꯦꯡꯛ ꯌꯨ ꯀꯔꯤ ꯃꯤꯅꯣ ꯁꯤꯕꯣ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ISTVꯗ ꯑꯩꯒꯤ ꯗꯨꯀꯥꯟꯒꯤ ꯑꯦꯗ ꯑꯃ ꯍꯥꯞꯄ ꯂꯥꯛꯄꯅꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯣꯐꯔ ꯈꯔ ꯄꯤꯒꯦꯅ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯗꯨꯀꯥꯟꯁꯨ ꯃꯤ ꯀꯅꯥꯝ ꯂꯩꯍꯧꯗꯦ ꯍꯣꯏ ꯆꯠꯂꯦ ꯃꯉꯥ ꯂꯩꯃꯅꯤꯅꯦ ꯀꯩꯅꯣ ꯑꯁꯤ ꯅꯨꯄꯤꯁꯤ ꯅꯪ ꯈꯪꯅꯕ꯭ꯔꯣ ꯕ꯭ꯔꯣ ꯀꯩꯅꯣ ꯑꯩꯒꯤꯅꯤ ꯀꯩꯅꯣ ꯅꯪ ꯍꯣꯇꯦꯜꯗ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯤ ꯅꯨꯄꯤꯁꯤꯗꯤ ꯑꯩꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯣꯏꯅꯕ ꯀꯨꯏꯔꯦꯅ ꯍꯥ ꯀꯣꯏꯅꯩꯌꯦ ꯉꯥꯏꯈꯣ ꯊꯣꯏ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯆꯥꯎꯔꯕ ꯅꯪꯅ ꯑꯗꯨꯝꯕ ꯂꯩꯔꯒ ꯁꯦꯜ ꯃꯥꯡꯍꯜꯂꯤꯗꯦ ꯂꯩꯔꯛꯄ ꯅꯠꯇꯦꯍꯦ ꯃꯤ ꯑꯩ ꯕꯔꯊꯗꯦꯒꯤ ꯄꯤꯔꯛꯄꯅꯦ ꯑꯦ ꯅꯪ ꯕꯔꯊꯗꯦꯒꯤ ꯄꯤꯔꯛꯏꯕ ꯅꯪꯒꯤ ꯕꯔꯊꯗꯦꯗꯤ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤꯗꯥꯏꯅꯦ ꯏꯆꯦ ꯄ꯭ꯔꯤꯄꯦꯗ ꯀꯥꯏꯗꯨꯅꯦ ꯁꯤꯒꯨꯝꯕ ꯔꯣꯃꯥꯟꯁꯀꯤ ꯃꯇꯥꯡꯗꯗꯤ ꯏꯆꯦ ꯍꯣꯏꯗꯤ ꯑꯥꯗ ꯂꯩꯍꯧꯔꯦ ꯌꯥꯝ ꯋꯥꯠꯂꯤꯗ ꯑꯉꯥꯡ ꯅꯪꯅꯦ
Handak marak se keno mi tok iko. Chahi matang chadana yam hen mali. ꯑꯩꯅ ꯁꯨꯅꯦ ꯆꯍꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯦꯅ ꯂꯩꯖꯕ ꯀꯣꯂꯦꯖ ꯆꯠꯄꯗꯅꯦ ꯄꯥꯈꯪ ꯃꯆꯥꯁꯤꯡꯁꯤꯅ ꯂꯛꯅꯔꯛꯈꯤꯕꯁꯤꯅ ꯍꯣ ꯂꯩꯁꯥꯕꯤ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯃꯁꯛ ꯐꯖꯩ ꯀꯥꯏꯅꯣ ꯂꯝꯕꯤꯁꯤꯗ ꯑꯣꯟꯊꯣꯛꯅ ꯆꯔꯞꯅꯈ꯭ꯔꯄꯣꯠꯅꯤꯗ Masi angangsidi. ꯏꯆꯦ ꯑꯩꯅꯅꯦ ꯗꯣꯡ 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 ꯉꯥꯡꯕꯁꯤꯗꯅꯦ ꯂꯝ ꯍꯦꯟꯕ ꯃꯥꯟꯕꯩ ꯋꯥꯅꯤ ꯏꯆꯦꯒꯤ ꯊꯃꯣꯏꯗꯅꯦ ꯎꯃꯒ ꯆꯥꯛꯏꯗꯣ ꯑꯩꯗꯤ ꯂꯣꯏ ꯈꯪꯉꯦ ꯑꯗꯨꯗꯒꯤ ꯃꯩꯈꯨ ꯊꯣꯛꯂꯛꯇꯅ ꯃꯤꯊꯨꯞꯅꯅꯤꯀꯣ ꯅꯤꯡꯊꯧ ꯂꯥꯛꯑ ꯂꯣꯏꯅ ꯈꯪꯉꯅꯤ ꯀꯩ ꯈꯨꯟꯒꯤ ꯅꯤꯡꯊꯧꯅꯣ ꯈꯨꯟꯒꯤ ꯅꯤꯡꯊꯧ ꯅꯠꯇꯦꯗ ꯑꯩ ꯃꯔꯨꯝ ꯅꯤꯡꯊꯧꯗꯨꯅꯤ ꯀꯩꯅꯣ ꯑꯩ ꯂꯥꯛꯑꯦ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯃꯗꯥꯏꯔꯦꯟꯁꯥ ꯐꯝꯃꯣ ꯉꯁꯤꯗꯤ ꯄꯣꯠꯂꯣꯏꯅꯕ ꯁꯤꯡꯒ ꯂꯣꯏ ꯑꯦꯔꯦꯟꯖ ꯇꯧ ꯂꯩꯔꯝ ꯑꯦ ꯀꯅꯥ ꯑꯃꯨꯛ ꯂꯩꯇ꯭ꯔꯒꯦ ꯅꯪ ꯄꯣꯠꯂꯣꯏꯅꯕꯅꯤ ꯀꯩꯅꯣ ꯑꯁ ꯇꯧꯍꯩꯗꯦ ꯑꯗꯨꯒꯨꯝꯕ ꯋꯥꯗꯨ ꯄꯜꯂꯛꯀꯅꯨ ꯀꯩꯅꯣ ꯅꯪ ꯑꯁꯨꯌꯥꯝ ꯊꯦꯡ ꯂꯥꯛꯏꯁꯦ ꯑꯁ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯔꯝꯗꯅ ꯌꯥꯗꯗꯣꯏꯅꯤ ꯀꯩꯗꯧꯔꯒꯦ ꯐꯔꯦꯁꯦ ꯀꯝ ꯇꯨ ꯗ ꯄꯣꯏꯟ ꯄꯣꯏꯟ ꯍꯥꯏꯕꯨ ꯁꯤꯌꯨ ꯑꯦ ꯁꯤꯗꯤ ꯂꯨꯍꯣꯡꯕ ꯀꯥꯏꯒꯦ ꯇꯧꯕ ꯅꯨꯄꯤꯗꯨꯅꯤꯅꯦ ꯀꯅꯥꯅꯣꯕ ꯁꯦ ꯁꯤꯗꯤ ꯅꯪ ꯁꯥꯏꯗꯨꯅꯤꯅꯦ ꯌꯦꯡꯍꯜꯂꯣ ꯁꯦ ꯁꯤ ꯀꯅꯥꯅꯣ ꯅꯪ ꯈꯪꯕ꯭ꯔꯣ ꯌꯦꯡꯉꯣ 오늘랑원이다. 아이 숭가 타자대. ꯑꯩꯅ ꯁꯨꯛ ꯀꯨꯏꯅ ꯋꯥꯔꯤ ꯆꯤꯛꯊꯅ ꯂꯩꯔꯒ ꯃꯥꯒꯤꯅꯤ ꯌꯥꯏ ꯅꯪꯉꯣꯟꯗꯗꯤ ꯅꯨꯄꯤꯗꯨꯅ ꯑꯥꯏ ꯂꯚ ꯌꯨ ꯒꯥꯏ ꯍꯥꯏꯔꯛꯄ꯭ꯔꯣ ꯑꯗꯨ ꯋꯥꯗꯣ ꯀꯥꯟꯁꯤꯁꯦ ꯑꯩ ꯋꯤꯠꯅꯦꯁ ꯍꯥꯏꯕꯨ ꯑꯗꯨ ꯊꯥꯔꯤꯕ ꯃꯦꯁꯦꯖ ꯃꯌꯥꯝꯗꯣ ꯌꯦꯡꯍꯜꯂꯣ ꯁꯦ ꯌꯦꯡꯉꯨ ꯌꯥꯔꯣ ꯅꯪ ꯐꯣꯟꯗꯩꯗꯣ ꯍꯜꯂꯣ ꯀꯩꯒꯤꯅꯣ ꯅꯪ ꯅꯉꯣꯟꯗ ꯄ꯭ꯂꯦ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯅ ꯀꯩꯒꯤꯅꯣ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯁꯥꯟꯅꯔꯤꯁꯦ ꯑꯩꯉꯣꯟꯗ ꯍꯥ ꯅꯪ ꯌꯨ ꯊꯛꯆꯜꯂꯨꯕ꯭ꯔꯥ ꯊꯛꯑꯦ ꯑꯩ ꯉꯥꯎꯔꯦ ꯑꯩꯉꯣꯟꯗ ꯆꯤꯠ ꯇꯧꯕ ꯑꯩꯒꯤ ꯕ꯭ꯔꯣꯗꯁꯨ ꯆꯤꯠ ꯇꯧꯕ ꯅꯪ ꯌꯥꯝ ꯇꯨꯀꯠꯆꯕ ꯅꯨꯄꯤꯅꯤ ꯅꯪ ꯅꯪꯒꯤ ꯕ꯭ꯔꯣꯗꯤ ꯀꯅꯥꯅꯣ ꯑꯩꯒꯤ ꯕ꯭ꯔꯣꯗꯤꯅꯦ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯈꯔ ꯊꯛꯆꯜꯂꯒ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏ ꯈꯥꯏꯔꯛꯀꯅꯣ ꯑꯦ ꯊꯝꯈ꯭ꯔꯦꯅꯦ ꯁꯥꯎꯒꯠꯀꯅꯨ ꯅꯨꯃꯤꯠ ꯊꯥ ꯎꯕ ꯍꯟꯕꯩꯅꯤ I'm gonna be here to... I know, Jack. tumba yadrabo kapiro kanagumna phone tawsalakpade kaptharak poranganine Aidi film yengba I kapchabani. thajai usibi manipur jam pikpani ko Kaino nangangi dubo. nang yaron ma ai loi kangi Nang yu thakpa male. wakhal je nungai mandana thamoi je changmanna kha thakchalure Ai yu thakpa mige wari sanaba pamde. Nang soi ta amani. Hayeng sanarase. ai wari sanamsu talani hayeng ju pamamo Nang nangangi do mari samnadre. Mi onaramani thamage. Hayeng sanarase. nang je ga dano ha branded freedom lekhairaga nang mangale muna ge siro 시 망가라면 두가니 시제 ha 시제 마시 손에 이런 거니 adudi nang ai ngon nang sai ha ya do salong changong unar chalo changmo angai ko customer me amang wari sa fa de so na ko thon ai ngang 망래마 마빠는 톨로 와임대 사는지 아무도 톨로 오바 카르툰 톨로
ꯂꯩꯔꯒꯦ ꯑꯩ ꯀꯧꯊꯣꯔꯛꯏꯁꯦ ꯀꯩꯒꯤꯅꯣꯕ ꯌꯥꯔꯦ ꯑꯩ ꯀꯦꯁ ꯈꯪꯉꯦ ꯑꯩ ꯃꯩꯔꯥꯕ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯒ ꯉꯁꯤ ꯑꯍꯥꯟꯕ ꯎꯅꯕꯁꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯁꯤꯕꯤꯁꯨ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯁꯦ ꯑꯩꯈꯣꯏ ꯏꯅꯥꯎ ꯆꯥꯎꯔꯦꯟꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯐꯣꯟ ꯇꯧꯕꯗꯨ ꯃꯗꯨꯒꯤ ꯑꯩꯈꯣꯏ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯖꯒꯦꯅ ꯂꯥꯛꯄꯅꯤ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯥꯎ ꯆꯥꯎꯔꯦꯟꯗꯤ ꯌꯥꯝ ꯆꯝꯕ ꯏꯅꯥꯎꯅꯤ ꯃꯥꯗꯤ ꯌꯥꯝꯅ ꯆꯝꯅ ꯍꯤꯡꯕ ꯄꯨꯟꯁꯤꯅꯤ ꯌꯥꯝ ꯁꯤꯝꯄꯜ ꯂꯤꯕꯤꯡꯅꯤ ꯅꯠꯇ꯭ꯔꯅ ꯆꯥꯎꯔꯦꯟ ꯃꯥꯅꯤ ꯑꯗꯣ ꯃꯥ ꯅꯪꯉꯣꯟꯗ ꯁꯨꯝ ꯆꯝꯅ ꯅꯨꯡꯁꯤꯔꯨꯕꯖꯥꯠꯅꯤ ꯅꯨꯡꯁꯤꯕꯤ ꯑꯗꯣ ꯉꯁꯤꯗꯒꯤꯗꯤ ꯅꯨꯡꯁꯤꯕꯤ ꯑꯩꯈꯣꯏꯅꯤꯒꯤ ꯑꯅꯧꯕ ꯅꯨꯡꯁꯤꯅꯕꯒꯤ ꯄꯟꯗꯨꯞ ꯑꯃ ꯍꯧꯗꯣꯔꯕꯅꯤ ꯅꯨꯡꯁꯤꯕꯤ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯀꯅꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯟꯅꯗꯒꯤ ꯅꯨꯡꯁꯤꯕꯤ ꯑꯗꯨꯝ ꯀꯧꯔꯤꯗꯨꯗꯤ ꯅꯪ ꯀꯅꯥꯅꯣ ꯅꯪ ꯑꯦꯛꯇꯤꯡꯗꯨꯗꯤ ꯅꯥꯜꯂꯤꯍꯦ ꯃꯗꯨꯒꯤ ꯑꯦꯛꯇꯤꯡ ꯁꯣꯏꯅꯧꯗꯣ ꯑꯩꯅ ꯍꯦꯛꯇ ꯊꯥꯖꯒꯗꯕ ꯅꯠꯇꯦ ꯕ꯭ꯔꯣꯒ ꯄꯨꯟꯅ ꯂꯩꯔꯒꯗꯤ ꯅꯪꯒꯤ ꯊꯃꯣꯏꯒꯗꯣ ꯍꯣꯡꯉꯤꯅꯤꯅꯦ ꯉꯥꯏꯈꯣ ꯅꯣꯏꯅꯤꯁꯦ ꯑꯩ ꯀꯦꯁ ꯈꯪꯉꯦ ꯅꯣꯏ ꯑꯅꯤ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯇꯤꯟꯅꯕꯅꯤ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯇꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯉꯥꯏꯍꯥꯛ ꯅꯣꯛꯃꯤꯟꯅꯕ ꯉꯥꯏꯍꯥꯛ ꯁꯥꯎꯅꯕ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯈꯟꯅꯕ ꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯅꯠꯇ꯭ꯔꯅꯦ ꯅꯨꯡꯁꯤꯕꯤ ꯅꯪꯁꯨ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯉꯥꯎꯁꯜꯂꯛꯑꯕ ꯑꯩꯁꯦ ꯃꯄꯨ ꯄꯥꯟꯈ꯭ꯔꯦ ꯁꯪꯗ꯭ꯔꯕꯗꯣ ꯑꯩꯅ ꯉꯔꯥꯡ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯗꯣ ꯑꯗꯨꯗ ꯅꯪ ꯈꯔ ꯁꯥꯎꯕ ꯃꯥꯜꯂꯦ ꯑꯩ ꯉꯔꯥꯡ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯌꯨ ꯈꯤꯇꯪ ꯊꯧꯕꯅꯤ ꯅꯪ ꯁꯥꯎꯅꯣ ꯑꯩ ꯉꯔꯥꯡ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯏꯗꯨ ꯅꯨꯡꯗꯥꯡꯗ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯕ ꯑꯗꯨꯅꯦꯕ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯦ ꯑꯩ ꯇꯁꯦꯡꯅ ꯅꯪ ꯃꯁꯛ ꯁꯨꯛꯈꯪ ꯈꯪꯗꯤꯌꯦ ꯀꯩꯅꯣ ꯃꯥꯁꯨ ꯈꯪꯗꯦ ꯍꯥꯏ ꯑꯩꯉꯣꯟꯗꯁꯨ ꯁꯥꯎꯖꯜꯂꯤ ꯅꯪ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯔꯕ꯭ꯔꯥ ꯍꯥ ꯉꯥꯏꯈꯣ ꯑꯩ ꯐꯖꯅ ꯉꯥꯡꯅꯒꯦ ꯑꯩ ꯐꯖꯅ ꯍꯥꯏꯒꯦꯕ ꯅꯨꯡꯁꯤꯕꯤ ꯇꯨꯃꯤꯟ ꯂꯩꯌꯣ ꯃꯗꯨ ꯋꯥꯍꯩꯗꯣ ꯄꯜꯂꯛꯀꯅꯣ ꯍꯥꯏꯗ꯭ꯔꯣ ꯑꯩ ꯁꯨꯝ ꯀꯧꯗꯅ ꯂꯥꯛꯄꯗꯨꯗ ꯂꯩꯗ ꯅꯞꯈꯤꯕ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯑꯩ ꯀꯣꯛꯀꯁꯤ ꯂꯣꯏ ꯉꯥꯎꯔꯦ ꯍꯥꯏꯕ ꯍꯦꯔꯣ ꯃꯥ ꯃꯁꯛꯁꯦ ꯎꯔꯨꯕꯗꯒꯤ ꯅꯪꯗꯤ ꯀꯣꯛꯀꯁꯦ ꯂꯣꯏ ꯉꯥꯎꯔꯤꯅꯤꯅꯦ ꯍꯥ ꯁꯛꯁꯤ ꯎꯕꯗ ꯀꯣꯛꯇꯣ ꯉꯥꯎꯔꯁꯨ ꯈꯣꯟꯖꯦꯜꯗ ꯐꯥꯎꯗꯤ ꯈꯪꯕ ꯌꯥꯏ ꯀꯩꯅꯣ ꯈꯣꯟꯖꯦꯜꯂꯕ ꯍꯣꯏ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯈꯪꯗ꯭ꯔꯒꯥꯏꯅ ꯅꯪꯕꯨ ꯁꯔꯨꯛ ꯈꯥꯜꯂꯣ ꯅꯪꯕꯨ ꯃꯤ ꯇꯥꯕ ꯆꯠꯂꯣ ꯍꯥ ꯀꯩꯗꯧꯔꯖꯜꯂꯕ ꯅꯪꯕꯨ ꯅꯁꯛ ꯑꯅꯤꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯆꯠꯂꯣ 미열비! 가만히 늑시비! 인자비 잡고 짜비! 심어 뿌리 야 얼굴로 하라게 씨 ꯍꯜꯂꯣ ꯑꯩꯅ ꯐꯣꯟ ꯇꯧꯕꯁꯦ ꯅꯪ ꯀꯩꯁꯨ ꯄꯥꯏꯅꯤꯡꯉꯝꯃꯣ ꯅꯪꯅ ꯃꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯃꯥꯕꯨ ꯀꯅꯥꯅꯣ ꯅꯪ ꯕꯣꯏ ꯐ꯭ꯔꯦꯟ ꯀꯌꯥ ꯁꯨꯒꯦ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯅꯪ ꯆꯥꯎꯔꯦꯟ ꯈꯪꯕ꯭ꯔꯥ ꯆꯥꯎꯔꯦꯜꯂꯕꯨ ꯀꯅꯥꯅꯣ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯑꯣꯟꯅꯔꯝꯃꯅꯤ ꯌꯨ ꯊꯛꯆꯜꯂꯨꯔꯕꯣ ꯑꯦ ꯅꯪꯕꯨ ꯃꯉꯥꯜ ꯂꯩꯃ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯀꯅꯥꯗꯅꯣ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯅꯪꯅ ꯇꯥꯏꯝ ꯄꯥꯁ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ ꯑꯁꯨꯛ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏꯁꯦ ꯑꯩꯕꯧ ꯈꯪꯗꯕ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯃꯉꯥꯜ ꯂꯩꯃ ꯀꯅꯥꯅꯣꯕ ꯃꯉꯥꯜ ꯂꯩꯃ ꯅꯪꯁꯨ ꯀꯨꯏꯔ ꯀꯣꯛꯇꯨ ꯆꯥꯈꯠꯂꯦ ꯅꯪꯒꯤꯁꯦ ꯑꯁꯦꯡꯕꯅꯤꯀꯣ ꯃꯥꯅꯦ ꯃꯤ ꯑꯩꯒꯤ ꯁꯛꯇꯤ ꯀꯗꯥꯏꯗ ꯎꯔꯤꯕ ꯅꯤꯡꯊꯧꯒꯤ ꯂꯨꯍꯣꯡ ꯅꯨꯃꯤꯠꯇꯅꯦ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯗꯤ ꯅꯍꯥꯟꯅ ꯂꯨꯍꯣꯡꯉꯒ ꯃꯆꯥꯒ ꯆꯥꯎꯈ꯭ꯔꯕꯗꯣ ꯑꯁ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯗꯨ ꯅꯠꯇꯦ ꯃꯤ ꯔꯥꯅꯤꯒꯤ ꯅꯨꯄꯥ ꯐꯩꯖꯩ ꯆꯠꯄ ꯅꯤꯡꯊꯧꯗꯨꯅꯦ ꯃꯤ ꯑꯣ ꯔꯥꯅꯤꯒꯤ ꯅꯨꯄꯥꯗꯣ ꯅꯪ ꯀꯥꯏꯗꯩꯅꯣ ꯃꯁꯝ ꯁꯥꯡꯕ ꯑꯉꯥꯡꯗꯨꯔꯣ ꯀꯗꯥꯏꯗꯩ ꯃꯁꯝ ꯁꯥꯡꯕꯅꯣꯅꯦ ꯑꯩꯗꯤ ꯁꯤꯡꯖꯃꯩꯗꯩꯅꯤ ꯀꯩꯅꯣ ꯌꯥꯔꯦ ꯊꯝꯃꯣ ꯑꯩꯅ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯦ ꯈꯪꯕꯁꯨ ꯄꯥꯝꯗꯦ
ꯑꯣꯏ ꯐꯩ ꯆꯠꯂ ꯇꯧꯒꯦ ꯌꯦꯡꯉꯨ ꯃꯤ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯑꯗꯤ ꯀꯩ ꯂꯩꯒꯦꯅ ꯑꯃꯨꯛꯇꯪ ꯄꯥꯏꯕꯗꯤ ꯌꯥꯎꯅꯤ ꯀꯩꯅꯣ ꯅꯪ ꯑꯃꯨꯛ ꯇꯧꯈꯠꯂꯛꯏꯗꯨꯅ ꯑꯩꯅ ꯉꯁꯥꯏꯗꯩ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯑꯃꯨꯛꯇꯪ ꯄꯥꯏꯕꯗ ꯁꯤꯔꯗ꯭ꯔꯣ ꯑꯁ ꯌꯥꯔꯦ ꯅꯪ ꯀꯣꯛꯇꯣ ꯌꯥꯝ ꯊꯤ ꯆꯥꯏ ꯆꯥꯒꯦꯔꯥ ꯆꯥꯋꯦꯔꯥ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣꯕ ꯉꯁꯥꯏꯗꯒꯤ ꯐꯣꯟ ꯀꯅꯥꯝꯇꯩ ꯂꯥꯛꯇꯦꯅ ꯅꯪ ꯐꯣꯟꯗꯣ ꯂꯥꯛꯇꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯤꯁ ꯀꯣꯜ ꯂꯩꯇꯕ꯭ꯔꯥ ꯌꯦꯡꯉꯣꯕ ꯑꯩ ꯅꯉꯣꯟꯗ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯕꯅꯦꯕ ꯑꯗꯨ ꯅꯪ ꯈꯪꯗꯦꯕ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯃꯤꯁ ꯀꯣꯜ ꯌꯥꯎꯗꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯤꯁ ꯀꯣꯜꯁꯨ ꯑꯝꯇ ꯂꯩꯇꯦꯅ ꯅꯪ ꯐꯣꯟꯗꯩ ꯑꯝꯇ ꯇꯧꯔ ꯌꯦꯡꯉꯣ 이씨, 사일렌트가 탐만. 사일렌트 록도. ꯀꯥꯏꯗꯩ ꯁꯥꯏꯂꯦꯟꯅꯣ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯀꯩꯒꯤꯅꯣ ꯅꯪ ꯍꯟꯖꯟꯖꯟꯅ ꯐꯣꯟ ꯇꯧꯔꯛꯏꯗꯦ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯀꯅꯣ खरा सावगतखरे